Online Manipuri ayuki pau miyeng tabiro pumnamang putoy laisramna khurumjari ahanbada maruoiba pau. SSC GD gi recruitment kaithel manbida chatkiba thawaldagi miyoi ahum pau phongnaba ngamkhidre. SSC GD gi recruitment gi kaithel manbida ngarang chatkibani haiba thawaldagi inaw ahum pau phongnaba ngamkhidre. Pau phongnaba ngamkhridraba miyoi sing asigi mamingdi oinam thoithoi sing Thawal Laisang Them Awang Laikai Ningombam Johnson Singh Thawal Khekman Maning Laikai Thoksom Thoithoiba Singh Thawal Khekman Wang Mataba Mayai Laikai ni haina tongan ba social media dagi fangba source amana hairi. Makha tarakpa update da Kuki Militant Chamapan gi pau aranbani hairi basi arun balalong leiramgani Karmajit. Lenga ki maikai dagi Kuki Militant Chamapan na maitei dalandara kadawri hairam laga pau lalam le haina amuk haina singdoragli basi arun balalong ama leiramgani haina MPP gi Young Front ki President Arambam Karmajit na phongdoragli wafam asi Lamsang Assembly Constituency gi MPP hingarhannaba khongampat mayai lekai da phomkhiba mifamga mari lenana phongdokhibani mifam aduda anoba member humfutara rom nauna changlakpadagi taramna okpaga loinana MPP Lamsang Assembly Constituency Committee gi thaupuba amadi MPP khongampat mayai lekai booth level committee gi thaupugadaba singkhanki Lamsang Assembly Constituency Committee gi President PH Purnimasi BP oina N Gunamani Secretary NG Sudhir Khanki Khongampat mayai lekai booth level committee gi president oina Y Ahal Jau secretary oina A Amarjit Khanki thauronga mari leinana aramam Karmajit na phongdokhibada ningthina train tawraba Kuki khulai paiba Chamapan state asida changsilaki haibagi matangda Manipur gi security advisor Kuldip Singhana loriba thodang asi lagliba September 13 da loigadawriba disturbed area gi matam asi amuhana sangdoknaba amadi amuhana Manipur pumbada afaspa thamjinaba hotnaba drama oigani state asida tholiba tha tara taruk suraba irang asida center amadi state asida paliba BJP gi lenga asina Lauriba thodang asi miyamna peningai oide masigi mathakta hayeng asi state sida Kuki khulai paiba singna paksana attack torokpi yai haibagi matangdasu lengak amadi police department na daida yaudaba wafam sing phongdoktuna leire lamdam asibu ngak sengadaba amadi miyam bukangadaba party asigi regional party khaktani haibasi handakti yamna mayek senglei maram asina miyamna lakadaba mikhalda regional party ama oiriba MPP da miyamna support tobiu haiki thorom aduda MPP gi working president Y Bim vice president organization L Kunjarani MPP Lamsang Assembly Constituency gi president PH Purnimasi advisor ki Moirang Ningthau chingba saruk yakhi ka tarakpa update September 19 gi matungda thorokpa khudingmakki daita security advisor amadi DGP na pugadabani imagi maira chaliba tha sigi 19 gi matungda thorokpa fafata thodang khudingma security advisor amadi DGP na pugadabani haibaga loinana uniform selaga politics yaubiganu uniform oina thabak tobiu haina imagi maira gi maikai degi taksilakli ngasi Manipur Press Club ta paumising unaba amada imagi maira gi convener TH Sujatana hai Manipur gi luraba tanpham miyamna kari thokadagi haina mipaiduna leiringai cherak asida advisor Kuldip Singhana Kuki khulai paiba Chamapan changlakre haina masamangna phongdokhiba wafambu amuk aranbani haina thamlakpa si uniform set for officer amagi thodang leitaba thabakni masimak changlakte haribadi tha siki tang 19 gi matungda tholokpa fafata thodok khudingmak security advisor amadi DGP na pugadabani karigumba masing ngamdrabadi masana masagi famdagi resign tau hairiduna lamdam asigi kuiraba lan asida leiriba MLA sing asina karishu haidina leiriba asi Kari karamba aron mathabak tawrubagino separate administration taliba MLA tarada karishu tawba ngamdaba haibasi Kuki da phongna lenga asina mateng pangbani haina mara sirakli Fibam asida chief minister yauna lemhauriba MLA yankhai na karigidamak tumina leiribano Kuki singna haiba khudingmak induna leigadaba oirabadi micham miyam hatokpiro haiba wafamsu Sujatana phongdokhi Makha tarakpa update da AR gi recruitment da tampaki chada tarakhak reserve ori UDO Assam Rifles ki recruitment chingi miyoi sing chada marfutara reserve oiri duga tampaki na chada tarakhak oiri haina United Development Organization UDO na thadorok pacherol amana phongdorakli UDO ki General Secretary Buyamayom Liakat Ali na thadorok pacherol amana hai Staff Selection Commission SSC gi recruitment notification gi matung inna Manipur gi oina Assam Rifles ki post marfutara taruk lawgadabani post asigi manungda marfutaruk ti border guarding affected district sing oiri hariba vacancy asida topa Manipur gi district singi
aspirants-singna apply tawba yade lemhoriba atopa district-sing haibadi tampaki lamsingi vacancy na subnatagi chada tara khakta oiri masigi manungdasu schedule draft ki ahumsu yauri thawong asina lenga ki thabak thanaba sem sariba mahairoi kaya ningba kahale masiga loinana apunba vacancy chamri kunithoi da schedule draft ki chamaga nifu mari karamna oiribano thawong asi Assam Rifles amadi SSC gi recruitment staff singda tampaki mioi sing tathiba mioi leirabra haina jingnaba phawale maram aduna lengangna hiram asida henba mieng changduna thigatpiu mara leramba Assam Rifles amadi SSC gi staff sing matik chaba chairak pibiu haina sutaksilagli khatarakpa update da chin Kuki Millitantsingi Mathakta operation jema kali chatharagani Bharat Hindu Mahasena chin Kuki Millitantsingi Manipur da drone bombing amadi rocket attack tawduna Indian National Army INA da attack tawba amadi Hindu pandit kaya hatpa tuppa tawre haibasi hawjikti Bharat Hindu Mahasena BHMH Delhi na mayek sengna khangle maram aduna North East ki Hindu dharma chatpa miyam kanabagi damak India ki state khudingmakta operation jema kali chatharagani haina Bharat Hindu Mahasena North East Army Ministry of Defense Silong dagi thadorok pachoro amana haidi chero asina hai hauki bachahi 2023 gi May ahom dagi chin Kuki narco terrorist singna bomb langchenduna Hindu gi laisang kaya amangata thoan kre maru oina Myanmar dagi narol da changlakpa chin Kuki Millitantsingi Delhi gi Noida Gurugram da kem hangduna leiri aduga khusu khulai kaya puthok pusin tawduna Manipur da attack tawnaba plan tawri India ge topa state sing da hural lona da nathairakliba chin Kuki narco terrorist sing thiba humbagi thabak asi Rashtriya Swayam Sevak Sena amadi JK Sena na thodang lawragani maram aduna India ge state khudingmakta leiriba mitai Hindu dharma chatpa makhai yamna cheksina leibiu India ge tai state sing da BHMS ki mobile unit leigani masida miyam da pau pibirau terrorist sing asi takthokpada Bharat Basi khudimakna amato oina khongjang jangsin minasi Delhi da su chin Kuki narco terrorist sing thiba humba amadi lanthengna bagi cheksin tharang lokhale haina su chero asina thamlagli loinana BHMH ki leigadaba location sing su miyam da khangalagli